Fielda parent guardian Amadi Aspirant mayam punsilaba matungda Director Dr. Chambo Gonmaiga unaraba matung ngasi 11 August 2025 asida suksoi soidana Manipur State ki NEET-UG 2025 merit list thoklagani haina thazaba pirakre. India Masa Pumbagi NEET-UG 2025 की merit list Thokhraba Faobada Manipur State की Houjikfaoba merit list Thoktabasi parent guardian Amadi Aspirant sing Yam Sathina Chamamnaba Thokle Ningsing bayai NEET-UG 2025 asi chatliba chahi 2025 की May 4 da exam asi thakiba Amadi June 14 da result fangbaga NMC Amadi NTA na yamna mangjongna na quota singir issue haibadi PWD, CW, NRI singi thoklakliba asi resolve tawba yabani adubu aspirant singi academic calendar loinana chamamnaba thokhalakpa asimak yamna laibak thibani thamjage masiga mari leinana possible list ni 25 koba WhatsApp group asina thengkhang kayada Directorate of Health Services Government of Manipur da hijakre adubu ngasi fawa merit list thoktaba asina parent guardian Amadi aspirant sing Yam Sathina frustration ohele Masina maram oiraga ngasi Directorate of Health Services Lamfielda parent guardian Amadi Aspirant mayam punsilaba matungda Director Dr. Chambo Gonmaiga unaraba matung ngasi 11 August 2025 asida suksoi soidana Manipur State ki NEET-UG 2025 merit list thoklagani haina thazaba pirakre maram aduna ngasi fawa parent guardian Amadi Aspirant na ngaiminanaba haina yanakhibaga loinana matung tarakpa khongjang official gi notification yengnaga ni haina phongdokre Manipur gumba yamna pikpa state ama gi merit list matam chana declare tawba ngamdaba asimak haujiki manipulated oiba matam asida yamna chingnaba pokchai haina su makha taki possible list ni 25 ki group asigi maru oiba member oiba rais ama tampakna asumna phongdorani an nomutda idoje lakiri ba parents maru aina idoje NEET की aspirants in maru aina मैम पुनः मको han nomutda thada chari अखोगी possible NEET आइबा अदकी WhatsApp group अदुना मरु आइना असिगी अखोगी initiative सी नसीदगी मतम खरगी ममांग दसु नंखांग कयारक्ता अखोई initiative सी लौदुना लाए अदु ngasi si अखोगी ममा मपा मदी aspirants सी खांग मंगंबगी capacity Manipur khaki state India da अखोई खंगजबदा even entire notice की लैरिबा बिपुम खुदिमक sorry state खुदिमक लोइनमक magi merit list thokre but unfortunately when it comes to Manipur our state city se Houjikfaoba merit list leitabana maram oira ka na ngasi leibiriba parents sing mayam singina mamang da su kayar haigre makoi gi PWD gi tongan ba issue gi makhal mathen gi mayam duna maram oira ka thoktaba ni haibana simba tawre ngasi se koi aroi boy na koi director saab ka hojik wari sale jarure mahang haibagi matungina ngasi gi end of the day ngasi gi numisi gi aroi ba phawbada koi suksoi soidana state की merit list लाउ थोक लगनी हाई वो वाफम मदी एश्योरेंस मदी डायरेक्टर पिरगे लोइना मागा मरी लेनबा मागी मखादा थबुक तौसिंग नसु मदुगी मरी लेनबा सिंग नसु अदु मसु अयाब पिबिरगले तबु इफ करिगुम्बा मसिगी merit list से ngasi फावगी मनुंग द थोक्तबा तारगनी सरकार लेबा टेक्निकल एकोगी एजुकेशन खुदिमक एकोई करी है बतारे प्रेस भी पोइरो कोर्ट सेट को पोइरो तोंगान मयाम सिंगी मखा ताबदा एकोई ग्रुप तक खंगल जरके अपन पेरेंट्स मयाम सिंग होइना पुंछल लगा एकोई खोलाओ में लाउद्रगदी मरुइना मेरिट लिस्ट तुनी फाइ मरुइरिसि मरमदी अंद ऑनलाइन ओइरपनिना पेरेंट्स पुनमकी वाखलोंदा मदि एस्पायरिंग पुनमकी वाखलोंदा कराई ग मैनिपुलेट तौकीगदरा मदुना तोंगान करी तौरकदोना हाइबदी याम चाउना चिंगलबम लैरे मरम अदुना मसिगी पोसी मयाम पेरेंट्स पुनमगी सोजोक पिनबियु लोइना मरी लेना अथॉरिटी नसु हाइरिबा वीडियो से करिगुंबा यंगबीबा तारगदी ngasiगी end of the day is the deadline from our parents side from our aspiring side. Thank you so much.